ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯈꯨꯠꯃꯛꯀꯤ ꯆꯤꯊꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯅ ꯁꯥꯗꯣꯛꯄꯝ ꯕꯤꯔꯖꯤꯠ ꯃꯉꯥꯡ, ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯇꯣꯝꯃꯆꯥ, ꯅꯪꯕꯨ ꯍꯤꯡꯈꯣꯜꯗꯨ ꯀꯣꯏꯕ ꯂꯣꯏꯔꯕ꯭ꯔꯥ? ꯈꯨꯠ ꯊꯤꯕꯒꯤ ꯃꯐꯝ ꯃꯇꯦꯛꯇꯨꯗ ꯃꯉꯥꯏꯍꯧꯔꯦ, ꯑꯇꯩꯗꯤ ꯂꯣꯏꯁꯤꯜꯂꯦ ꯄꯥꯕ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯣ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯎ ꯊꯝꯕꯥꯜꯅ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤ꯫ ꯂꯨꯈ꯭ꯔꯕ ꯏꯁꯤꯡꯅꯤ, ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯇꯥꯡꯕ ꯏꯁꯤꯡꯅꯤ꯫ ꯏꯇꯣꯝꯃꯆꯥ ꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕꯒꯨꯝꯂꯦ꯫ ꯍꯣ ꯃꯃꯥ, ꯏꯇꯣꯝꯃꯆꯥ ꯂꯩꯕꯤꯕ꯭ꯔꯥ? ꯃꯅꯤꯡꯗ ꯍꯦꯟꯖꯥꯡ ꯏꯁꯤꯡ ꯆꯥꯏꯕ ꯆꯪꯈꯤꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯆꯥꯎꯁꯅꯥ ꯈꯨꯗꯥꯁꯤꯗ ꯉꯥꯏꯍꯥꯛꯇ꯫ ꯐꯅꯤ ꯃꯃꯥ꯫ ꯆꯥꯎꯁꯅꯥ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ? ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯂꯥꯛꯑꯣ ꯀꯥꯗ ꯐꯝꯁꯤ꯫ ꯏꯇꯣꯝꯆꯥ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯂꯝꯇꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯑꯋꯥꯡ ꯈꯨꯟꯒꯤ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯏꯇꯥꯎ ꯃꯩ ꯉꯝꯃꯨ ꯍꯥꯏꯅ ꯊꯥꯖꯅ ꯍꯥꯏꯔꯛꯂꯤꯕ꯫ ꯆꯥꯎꯁꯅꯥꯅ, ꯅꯨꯃꯤꯠꯇꯨꯗꯤ ꯊꯥꯕꯜ ꯌꯥꯝꯅ ꯐꯪꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄꯦꯇ꯭ꯔꯣꯃꯦꯛꯁ ꯑꯁꯤ ꯌꯨꯅꯤ ꯌꯥꯎꯗ꯭ꯔꯤ꯫ ꯄꯦꯇ꯭ꯔꯣꯃꯦꯛꯁ 3ꯗꯤ ꯁꯣꯏꯗꯅ ꯆꯪꯒꯅꯤ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯕ? ꯐꯔꯦꯅꯦ, 3 ꯑꯃꯅ ꯋꯥꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯏꯇꯣꯝꯆꯥ, ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯅꯪꯒꯤ ꯅꯄꯥꯎꯁꯨ ꯇꯤꯟ ꯌꯣꯠꯊꯅ ꯉꯥꯏꯖꯍꯧꯔꯤꯕ ꯁꯟꯅꯧꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝ ꯄꯤꯖꯔꯨꯈꯤꯒꯦ꯫ ꯌꯧꯕꯤꯔꯣ, ꯑꯩꯁꯨ ꯂꯩꯍꯧꯖꯔꯦ꯫ ꯏꯇꯣꯝꯃꯆꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯉꯥꯏꯍꯥꯛꯇ ꯃꯇꯝ ꯃꯥꯡꯍꯟꯖꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤ ꯃꯂꯤꯌꯥꯃꯨꯛ ꯀꯨꯡꯏ ꯍꯥꯏꯅ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯂꯦꯞꯇꯕꯤ ꯀꯅꯥꯒꯨꯝꯕꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯥꯡꯒꯟꯖꯥꯎ ꯍꯥꯏꯅ ꯊꯣꯟꯕꯤꯕꯁꯨ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯒ ꯀꯥꯡꯕꯨ ꯑꯃꯅ ꯆꯤꯟ ꯀꯕꯣꯛ ꯍꯥꯏꯅꯕꯁꯨ ꯃꯌꯥꯎꯏ꯫ ꯃꯍꯥꯛꯁꯤ ꯁꯥꯒꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯊꯧ ꯉꯥꯡꯕꯤꯌꯥ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯉꯥꯡꯕꯤꯌꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ꯫ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯍꯩꯔꯥꯡꯒꯣꯏ ꯀꯧꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯣꯂꯤ ꯍꯋꯥꯏꯗꯨꯕꯨ ꯏꯁꯤꯡ ꯈꯔ ꯈꯤꯛꯄꯤꯔꯕ꯭ꯔꯥ? ꯍꯣꯏ, ꯍꯧꯖꯤꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯈꯣꯡ ꯈꯨꯠ ꯍꯥꯝꯗꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯪꯕꯨ ꯅꯍꯥꯟꯁꯨ ꯃꯣꯔꯣꯛ ꯏꯁꯤꯡ ꯆꯥꯏꯔꯤꯅꯤ ꯍꯥꯏꯔꯒ ꯑꯪꯕ ꯐꯪꯅ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯅꯈꯣꯏꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯃꯤ? ꯊꯥꯕꯜ ꯇꯣꯏꯅ ꯆꯣꯡꯕꯒꯤ ꯀꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯀꯩꯗꯧꯕꯒꯦ ꯄꯥꯕ? ꯊꯥꯕꯜꯗ ꯊꯋꯥꯏ ꯌꯥꯎꯅ ꯆꯣꯡꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯅꯥꯅ IAS MCS ꯐꯥꯎꯈꯤꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯏꯄꯥꯗꯤ ꯈꯨꯡꯒꯪ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯏꯝꯐꯥꯜꯗ ꯆꯍꯤ 15, 20 ꯁꯣꯔ ꯍꯣꯜꯂꯛꯄ ꯃꯤꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕ, ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯖꯈ꯭ꯔꯕ ꯆꯠꯅꯕꯤꯁꯤꯡꯁꯨ ꯃꯨꯠꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯦꯔꯥ ꯃꯔꯨꯞ ꯏꯇꯣꯝꯆꯥ, ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯃꯉꯥꯜ ꯑꯃ ꯅꯪꯅ ꯄꯥꯡꯂꯤꯕꯁꯤꯗꯤ ꯃꯁꯤꯗ ꯅꯪꯅ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯇ꯭ꯔꯕ꯭ꯔꯥꯅꯦ? ꯈꯪꯗꯦ, ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯔꯨꯞ ꯏꯇꯣꯝꯆꯥ, ꯋꯥꯈꯜꯁꯤ ꯈꯖꯤꯛꯇꯪ ꯆꯥꯎꯊꯣꯛꯎ ꯀꯩꯗꯧꯕꯒꯦ? ꯊꯥꯕꯜ ꯉꯥꯏꯍꯥꯛ ꯁꯤꯟꯗꯧꯔꯤꯕꯁꯦ ꯅꯪꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕ? ꯊꯥꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯔꯣꯏ꯫ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯉꯥꯏꯍꯥꯛ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯣꯡꯃꯤꯟꯅꯕꯗꯨꯅ ꯑꯃꯅꯤ꯫ ꯐꯔꯦꯅꯦ, ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ꯫ ꯃꯔꯨꯞ ꯏꯇꯣꯝꯆꯥ, ꯅꯪꯅ ꯄꯥꯡꯕ ꯃꯉꯥꯜꯁꯤꯗꯤ ꯁꯦꯠꯂꯤꯍꯦ꯫ ꯆꯨꯝꯃꯤ, ꯆꯥꯎꯁꯅꯥ ꯃꯉꯥꯜꯗꯤ ꯐꯖꯔꯦ, ꯊꯥꯖꯗꯣ ꯋꯥꯔꯤꯁꯨ ꯐꯖꯔꯝꯃꯅꯤ꯫ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯔꯨꯞ꯫ ꯃꯔꯨꯞ ꯏꯇꯣꯝꯆꯥ, ꯊꯥꯕꯜꯁꯤ ꯃꯤ ꯌꯥꯝꯈ꯭ꯔꯦꯗ꯫ ꯍꯣꯏꯅꯦ ꯆꯥꯎꯁꯅꯥ, ꯃꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯃꯌꯥꯏꯗ ꯆꯪꯁꯤ꯫ ꯆꯥꯎꯁꯅꯥ, ꯊꯥꯖꯗꯨꯕꯨ? ꯑꯣ ꯏꯇꯣꯝꯆꯥ, ꯇꯨ ꯑꯥꯗ ꯂꯩꯔꯦ꯫ ꯀꯗꯥꯏꯅꯣꯅꯦ ꯆꯥꯎꯁꯅꯥ?
ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯌꯥꯝꯅ ꯅꯛꯁꯤꯜꯂꯒꯨꯝꯁꯤ, ꯊꯥꯛꯑꯦꯝ ꯇꯧꯁꯤ꯫ ꯆꯥꯎꯁꯅꯥ, ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯇꯧꯔꯝꯂꯤꯕꯁꯤꯅꯤ, ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯍꯦꯔꯥ ꯏꯇꯣꯝꯆꯥ, ꯋꯥꯡꯃꯗꯒꯤ ꯀꯨꯟꯗꯨꯝꯕꯒꯤ ꯃꯆꯥ ꯃꯨꯅꯥꯜꯅꯤ, ꯃꯁꯤ ꯃꯆꯤꯟꯁꯤ ꯀ꯭ꯋꯥ ꯄꯤꯖꯅꯤꯀꯣ꯫ ꯍꯦꯔꯥ ꯅꯪꯁꯨ ꯄꯨꯛꯆꯦꯟ ꯊꯨꯞꯆꯟꯕ ꯇꯧꯒꯅꯨ, ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯊꯥꯕꯜꯅꯤ꯫ ꯑꯩ ꯊꯥꯖꯁꯤ ꯆꯤꯡꯊꯣꯛꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯇꯣꯝꯆꯥ꯫ ꯊꯥꯖ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ, ꯊꯥꯕꯜ ꯂꯦꯞꯈꯣ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯇꯣꯝꯆꯥ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯍꯩꯃꯥ, ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ꯫ ꯅꯪ ꯇꯧꯅꯨꯀꯣ, ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯃꯔꯝꯗꯤ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ, ꯑꯩꯉꯣꯟꯗ ꯍꯪꯕꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯅꯣ ꯏꯇꯣꯝꯆꯥ, ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯊꯥꯕꯜꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯁꯥꯊꯤꯅ ꯏꯀꯥꯏꯖꯩ꯫ ꯋꯥꯡꯃꯒꯤ ꯃꯨꯅꯥꯟꯒ꯫ ꯏꯇꯣꯝꯆꯥ, ꯅꯪꯒꯤ ꯋꯥꯈꯜꯁꯤꯗꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯉꯁꯤꯗꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯒꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯣꯡꯕꯁꯨ ꯌꯥꯎꯔꯔꯣꯏ, ꯑꯩ ꯆꯠꯂꯦ꯫ ꯁꯥꯎꯔꯞꯅ ꯆꯠꯈꯤꯕ ꯊꯥꯖꯕꯨ ꯃꯤꯌꯥꯡꯒꯤ ꯃꯔꯛ ꯈꯥꯏꯗꯨꯅ ꯆꯠꯈꯤꯕ ꯃꯑꯣꯡꯗꯨꯕꯨ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯀꯩꯗꯧꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯗꯤ? ꯊꯥꯕꯜ ꯆꯣꯡꯕ ꯅꯪꯅ ꯉꯝꯗꯅ ꯌꯥꯎꯍꯟꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯆꯥꯎꯁꯅꯥ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯊꯥꯖꯁꯤ ꯍꯌꯦꯡꯃꯛ ꯎꯅꯗꯕ ꯌꯥꯗꯦ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯀꯔꯤꯅꯣ, ꯊꯥꯕꯜꯁꯤ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯅꯪꯗꯤ ꯂꯩꯇꯕ ꯌꯥꯔꯔꯣꯏ꯫ ꯊꯥꯕꯜꯁꯤꯒꯤ ꯃꯉꯥꯜ ꯄꯤꯔꯤꯕ ꯑꯆꯧꯕ ꯊꯧꯗꯥꯡꯂꯣꯏꯗꯤ ꯅꯍꯥꯛꯅꯤ꯫ ꯈꯪꯉꯤ ꯆꯥꯎꯁꯅꯥ, ꯊꯥꯕꯜ ꯃꯐꯝꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯂꯥꯞꯅ ꯐꯝꯁꯤ꯫ ꯈꯨꯟꯒꯤ ꯈꯠꯅ ꯆꯩꯅꯁꯤꯗꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯐꯔꯦ ꯃꯔꯨꯞ꯫ ꯆꯥꯎꯁꯅꯥ, ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯉꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯔꯨꯔꯕꯗꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯍꯦꯛꯇꯃꯛ ꯑꯣꯏ꯫ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯕꯗ ꯈꯨꯠꯀ ꯄꯥꯏꯅꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯃꯣꯟ ꯅꯣꯛꯅꯩ ꯃꯌꯦꯡꯉꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯨ ꯃꯉꯥꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯂꯤꯀꯣꯟ ꯁꯥꯟꯅꯗꯨꯅ ꯅꯨꯄꯤ ꯅꯨꯄꯥ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡ ꯂꯩꯃꯤꯟꯅꯕꯗꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ꯫ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯪꯒꯤ ꯋꯥꯈꯜꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯒꯗ꯭ꯔꯥ? ꯍꯌꯦꯡꯗꯤ ꯑꯩ ꯊꯥꯖꯒ ꯎꯅꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯛꯇꯕ ꯌꯥꯗꯕꯅꯤ, ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯡꯗꯨꯗ ꯑꯩ ꯐꯥꯎꯕ ꯑꯣꯏꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯑꯩꯒꯗꯤ ꯃꯅꯤꯡ ꯃꯃꯥꯡꯅꯤ, ꯊꯃꯣꯏꯒꯤ ꯑꯅꯤꯡ ꯑꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯑꯩꯗꯤ ꯌꯥꯎꯗꯕꯗ ꯂꯩꯖꯔꯦ꯫ ꯊꯥꯕꯜ ꯆꯣꯡꯐꯝꯒꯤ ꯗꯣꯂꯣꯞ ꯃꯈꯣꯟꯁꯨ ꯂꯦꯞꯈ꯭ꯔꯦ, ꯊꯥꯕꯜꯒꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯂꯩꯀꯥꯏ ꯃꯤ ꯈꯔꯁꯤ ꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯏꯇꯥꯎ, ꯆꯪꯁꯤꯜꯂꯨꯔꯁꯤ꯫ ꯏꯅꯦ ꯏꯕꯤꯂꯩꯒꯤ ꯃꯨꯁꯤ ꯃꯨꯁꯤꯕ ꯄꯣꯟꯗꯣꯟꯗꯤ ꯉꯥꯜꯂꯤ꯫ ꯃꯔꯨꯞ, ꯃꯉꯣꯟꯗꯒꯤ ꯌꯥꯋꯥ ꯑꯃꯠꯇꯗꯤ ꯂꯧꯁꯤ꯫ ꯏꯅꯦ ꯊꯥꯖ ꯈꯣꯏꯗꯤ ꯆꯪꯈ꯭ꯔꯕ꯭ꯔꯥ? ꯀꯨꯏꯔꯦ, ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯉꯜꯂꯞꯅ ꯆꯪꯈ꯭ꯔꯦ꯫ ꯅꯈꯣꯏꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯇꯕꯨ ꯉꯥꯏꯅꯈꯤꯕꯅꯤ꯫ ꯃꯩꯁꯤꯡꯁꯤ ꯃꯥꯝꯃ ꯆꯥꯎꯕ ꯍꯣꯏꯒꯤ ꯆꯪꯒꯣꯏꯗ ꯊꯝꯂꯁꯤ ꯄꯨꯟꯅ꯫ ꯊꯤꯟꯕꯅ ꯍꯌꯦꯡ ꯇꯧꯔꯁꯤ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯍꯌꯦꯡꯒꯤꯗꯨꯃꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯀꯔꯤ ꯍꯦꯟꯖꯥꯡꯅꯣ ꯊꯥꯖ? ꯌꯥꯝ ꯃꯍꯥꯎ ꯈꯪꯅ ꯆꯥꯏꯀꯣ꯫ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯏꯀꯣ꯫ ꯀꯔꯤ ꯑꯣꯏꯅꯤ ꯇꯥ ꯆꯥꯎꯁꯅꯥ, ꯃꯇꯝꯒꯤ ꯍꯦꯟꯖꯥꯡ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨ ꯑꯉꯥꯡꯕ, ꯍꯋꯥꯏ ꯃꯨꯕꯤ, ꯂꯣꯛꯂꯩ ꯏꯔꯣꯟꯕ ꯑꯃ, ꯀꯣꯕꯤ ꯁꯥꯛ ꯑꯃ, ꯃꯍꯥꯎ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯔꯦꯗ, ꯐꯥꯒꯤ ꯇꯧꯅꯤꯗ꯫ ꯑꯗꯨ ꯊꯥꯖ, ꯅꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕꯅꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗꯤ ꯃꯅꯝꯗꯤ ꯐꯖꯔꯅꯤ, ꯃꯔꯨꯁꯨ ꯇꯣꯡꯉꯤ꯫ ꯇꯥ ꯆꯥꯎꯁꯅꯥ, ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯁꯦꯠꯇꯛꯏꯍꯦ꯫ ꯇꯥ ꯆꯥꯎꯁꯅꯥꯁꯨ ꯃꯍꯥꯎ ꯌꯦꯡꯉꯨꯆꯣ꯫ ꯆꯔꯣꯡ ꯑꯃ ꯄꯨꯈꯣ, ꯆꯔꯣꯡ 2 ꯂꯩꯕꯅꯤ, ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯄꯅꯤ, ꯑꯇꯩꯗꯤ ꯏꯝꯐꯥꯜꯗ ꯌꯣꯟꯅꯕ ꯄꯨꯈ꯭ꯔꯦ꯫ ꯅꯪ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯉꯔꯥꯡ ꯏꯇꯣꯝꯆꯥꯗꯣ ꯅꯪꯕꯨ ꯋꯥꯔꯧꯈꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯇꯥ ꯆꯥꯎꯁꯅꯥ? ꯉꯁꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯅꯁꯦ ꯍꯥꯏꯕꯅꯤ꯫ ꯉꯝꯃꯣꯏ, ꯃꯁꯛꯇꯨ ꯎꯔꯒ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯛꯀꯅꯤ꯫ ꯑꯗꯨ ꯌꯥꯔꯣꯏ ꯊꯥꯖ, ꯑꯩꯅ ꯄꯥꯎ ꯌꯧꯗꯕ ꯃꯥꯅꯤ, ꯃꯐꯝ ꯃꯔꯣꯏ ꯃꯈꯣꯡ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯈꯪꯗꯦꯅꯦ꯫
ꯁꯥꯎ ꯂꯩꯈ꯭ꯔꯖꯥꯠꯂꯥ? ꯅꯪꯕꯨ ꯍꯥꯏꯗꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣꯗ ꯃꯁꯥꯗꯅꯤ ꯃꯁꯥꯗ. ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯊꯤꯅꯔꯛꯂꯦ. ꯅꯤꯡꯊꯤꯕꯤ ꯀꯣꯔꯧ ꯃꯍꯥꯛꯁꯨ ꯆꯤꯡꯈꯣꯡ ꯇꯝꯂꯛꯂꯦ. ꯆꯦꯛꯂꯥ ꯑꯃꯣꯝ ꯑꯩꯍꯥꯛꯇꯤ ꯑꯁꯥꯎ ꯁꯥꯎꯝ ꯄꯨꯗꯨꯅ ꯊꯤꯖꯔꯛꯂꯤ ꯅꯍꯥꯛꯇꯕꯨ. ꯍꯩ ꯑꯥꯗ ꯂꯩꯄꯥꯟ ꯃꯔꯣꯝꯗꯒꯤ ꯂꯤꯈꯠꯂꯛꯏꯌꯦ ꯁꯤꯔꯥꯅꯦ. ꯃꯥꯅꯤ, ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯏꯇꯣꯝꯆꯥ, ꯇꯥꯍꯥꯗꯅ ꯇꯤꯟꯅꯕ ꯋꯥꯔꯤ ꯇꯧꯀꯣ. ꯁꯥꯎꯅ ꯋꯥꯔꯤ ꯇꯧꯕ ꯌꯥꯗꯦꯀꯣ. ꯊꯥꯖꯅ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯐꯠ ꯂꯩꯊꯣꯛꯏ. ꯆꯥꯅꯕꯤ ꯃꯅꯥꯛꯇ ꯃꯤꯠꯌꯦꯡꯊꯝ ꯁꯦꯠꯂꯛꯂꯤꯕ ꯎꯔꯦꯡ ꯃꯆꯨꯒꯤ ꯐꯅꯦꯛ ꯂꯤꯠꯂꯛꯂꯤꯕ ꯁꯪꯕꯥꯟꯅꯕ ꯏꯆꯝ ꯆꯝꯖꯕ ꯐꯨꯔꯤꯠ ꯄꯨꯝꯁꯪ ꯍꯦꯛ ꯁꯪꯏ. ꯆꯪꯂꯝꯗꯥꯏꯒꯤ ꯉꯥꯡꯅꯔꯕ ꯃꯆꯨ ꯃꯔꯛꯇ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯑꯋꯥꯠ ꯂꯩꯔꯝꯗꯦ. ꯉꯧꯔꯕ ꯃꯔꯤꯟ ꯆꯠꯇ꯭ꯔꯤꯕ ꯃꯄꯥꯝꯕꯣꯝ ꯑꯉꯧꯕ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤꯒꯤ ꯂꯩꯇꯦꯡ ꯂꯣꯏꯔꯣꯏ ꯅꯥꯏꯕ ꯅꯤꯡꯗꯨꯒꯤ ꯏꯊꯠ ꯃꯄꯩ ꯃꯥꯂꯪꯕꯒꯤ ꯇꯟꯊꯥꯗ ꯃꯅꯤꯡ ꯇꯝꯅ ꯊꯦꯛꯅ ꯅꯧꯅ ꯁꯥꯔꯤ ꯁꯝꯂꯥꯡꯒꯤ ꯖꯒꯣꯏꯁꯨ ꯌꯦꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯤꯐꯝ ꯃꯥꯡꯗꯅ ꯌꯦꯡꯂꯤ. ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯅꯗꯅ ꯑꯃꯒ ꯂꯩꯅꯩ. ꯃꯥꯏꯗꯨ ꯁꯣꯝꯗ ꯑꯃꯨꯛꯇ ꯑꯣꯟꯁꯤꯜꯂꯧꯁꯦ. ꯀꯔꯤꯅꯣ ꯍꯥꯏꯒꯗꯧꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ. ꯊꯥꯕꯜꯒꯤ ꯋꯥꯔꯤ ꯈꯨꯁꯥꯗꯕꯨ ꯑꯩ ꯎꯔꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥ? ꯏꯇꯣꯝꯆꯥ, ꯅꯪꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ. ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯊꯥꯕꯜꯅꯤ. ꯑꯣ ꯊꯥꯕꯜ ꯆꯣꯡꯂꯒꯕꯨ ꯑꯍꯤꯡꯕ ꯉꯥ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ? ꯃꯗꯨꯗꯅꯤꯅꯦ ꯑꯩꯅ ꯑꯩꯒꯤ ꯑꯄꯤꯛꯄ ꯊꯃꯣꯏꯁꯦ ꯇꯠꯇꯅ ꯆꯩꯖꯔꯤꯕꯁꯦ. ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ. ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ. ꯑꯩꯁꯦ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯊꯥꯖ, ꯅꯪꯒꯤ ꯅꯐꯝꯗ ꯁꯥꯎꯅꯤꯡꯕ ꯀꯌా ꯂꯩꯔꯒꯁꯨ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯗ ꯊꯃꯣꯏꯁꯦ ꯍꯦꯛꯇꯃꯛ ꯅꯧꯊꯍꯜꯂꯤ. ꯃꯁꯤꯁꯨ ꯅꯪꯒꯤ ꯒꯨꯟ ꯑꯃꯅꯤ. ꯂꯥꯃꯩ ꯊꯥꯔꯝꯕ ꯃꯩꯊꯥꯕ ꯃꯤꯁꯛꯇꯨꯅ ꯃꯩ ꯆꯥꯛꯂꯝꯕ ꯃꯐꯝꯗꯨꯕꯨ ꯃꯈꯨꯠꯃꯛꯅ ꯃꯨꯠꯊꯠꯄꯤꯔꯝꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯦ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯅꯤ ꯅꯤꯡꯗꯦ. ꯐꯔꯦꯁꯦ, ꯄꯨꯝꯅꯃꯛ ꯇꯣꯛꯂꯁꯤ. ꯅꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯆꯥꯛ ꯍꯥꯏꯕꯗꯨ ꯀꯩꯗꯧꯉꯩꯅꯣ? ꯀꯨꯟꯃꯔꯤꯅꯤ ꯄꯥꯟꯕ. ꯑꯩꯁꯨ ꯑꯄꯤꯛꯄ ꯄꯥꯝꯕꯣꯝꯁꯦ ꯑꯃꯨꯛꯇ ꯁꯥꯡꯅ ꯇꯤꯡꯊꯣꯛꯆꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ? ꯅꯪꯗꯤ ꯌꯥ ꯑꯣꯏꯅ ꯉꯝꯕꯤꯔꯣ. ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯅꯈꯣꯏꯕꯨ ꯁꯤꯡꯖꯨꯒꯤ ꯃꯌꯥꯟ ꯁꯦꯝꯕ ꯐꯥꯎꯕ ꯐꯖꯅ ꯍꯩꯇ꯭ꯔꯤ. ꯆꯧꯕꯤꯗꯣꯟ, ꯅꯪꯅ ꯁꯤꯡꯖꯨ ꯃꯄꯥꯟꯁꯤ ꯁꯨꯝ ꯇꯧꯅ ꯇꯞꯅ ꯁꯣꯏꯌꯨ. ꯊꯦꯝꯕꯤ, ꯃꯪꯂꯦꯝꯕꯤ, ꯅꯈꯣꯏꯅ ꯌꯣꯡꯆꯥꯛ ꯈꯦꯠꯀꯠꯂꯨ. ꯑꯉꯧꯕꯤ, ꯅꯪꯅ ꯊꯣꯏꯗꯤꯡ ꯁꯨꯔꯛꯎ. ꯅꯈꯣꯏ ꯑꯃꯠꯇ ꯍꯩꯁꯤꯡꯕ ꯌꯥꯎꯗꯦ. ꯅꯨꯄꯥ ꯃꯁꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ. ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯨꯝꯕ ꯍꯩ. ꯅꯥꯄ ꯋꯥꯠꯄ ꯄꯥꯈꯪꯅꯒ ꯇꯨꯡ ꯏꯟꯅꯔꯛꯄꯗꯗꯤ ꯌꯥꯍꯧ ꯊꯦꯡꯃꯜꯂꯤ. ꯃꯄꯨ ꯂꯩꯈ꯭ꯔꯦ ꯍꯦꯛꯇ ꯃꯍꯥꯏ. ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯈꯦꯠꯄꯗꯅ ꯕꯤꯟꯇꯨ ꯍꯦꯛꯇ ꯅꯝꯃꯤ. ꯅꯈꯣꯏꯒꯤ ꯆꯍꯤ ꯐꯪꯗ꯭ꯔꯤꯉꯩꯗ ꯅꯅꯦ ꯏꯕꯦꯂꯩ ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯒꯥꯏ ꯄꯨꯏꯗꯣ. ꯅꯈꯣꯏꯒꯤ ꯊꯥꯖ ꯍꯥꯏꯗꯨꯗꯤ ꯀꯩꯗꯧꯔꯦ? ꯃꯇꯝꯅ ꯐꯂꯥꯡ ꯇꯪꯈꯥꯏ ꯌꯩꯔ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯃꯥꯅ ꯃꯃꯤꯠ ꯃꯃꯥꯏ ꯈꯔ ꯁꯤꯡꯉꯤꯅꯦ. ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ. ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯔꯥꯡ ꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯛꯇꯅꯤ. ꯂꯩꯀꯥꯏꯁꯤꯗ ꯏꯅꯦ ꯏꯕꯦꯊꯣꯏꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯀꯣꯛꯂꯦꯟꯗꯤ ꯂꯩꯔꯣꯏꯗꯧꯔꯤ. ꯀꯔꯤ ꯃꯊꯦꯜꯁꯤꯡ ꯂꯣꯏꯕꯤꯔꯕꯒꯦ ꯆꯥꯛꯊꯣꯡ ꯑꯣꯖꯥꯁꯤꯡꯕꯨ? ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯉꯥ ꯑꯃꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒꯗ ꯃꯉꯥꯏꯔꯦ. ꯑꯗꯨꯕꯨ ꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯃꯟꯗꯤ ꯆꯥꯎꯔꯞ ꯇꯧꯍꯟꯁꯤꯀꯣ. ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯔꯣꯛꯀ ꯊꯨꯝꯒ. ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ. ꯄꯥꯈꯪ ꯑꯅꯤ ꯌꯥꯎꯔꯤꯕꯗꯣ, ꯃꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯄꯤꯔ ꯂꯣꯏꯔꯦ. ꯅꯨꯄꯤ ꯊꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯀꯝꯗꯧꯕ? ꯅꯈꯣꯏꯒꯤꯅ ꯇꯣꯛꯆꯔꯦꯗꯅ. ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯏꯅꯦ ꯏꯕꯦꯊꯣꯏꯁꯤ. ꯏꯅꯦ, ꯅꯪ ꯊꯨꯅ ꯄꯨꯟꯁꯤꯒꯅꯨꯀꯣ. ꯉꯥꯏꯈꯣꯅꯦ, ꯅꯈꯣꯏꯕꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟꯁꯤꯗ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤꯁꯤꯕꯨ? ꯆꯨꯝꯃꯤꯅꯦ ꯏꯅꯦ, ꯑꯩꯈꯣই ꯈꯔ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ. ꯀꯩꯗꯧꯕ ꯌꯥꯎꯕꯒꯦꯅꯦ ꯆꯥꯎꯁꯅꯥ? ꯑꯣ, ꯊꯥꯖꯗꯨ ꯋꯥꯡꯃꯒꯤ ꯃꯨꯅꯥꯅ ꯖꯤꯞꯇ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ. ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣꯅꯦ?
ꯃꯈꯣꯏ 5-6 ꯂꯥꯛꯂꯒ ꯂꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯐꯥꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯃꯁꯥꯅꯗꯤ ꯌꯥꯖꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯆꯥꯛ ꯆꯥꯅꯐꯝꯁꯤꯗ ꯂꯥꯛꯄꯗ ꯃꯥꯡꯑꯣꯏꯔꯤꯅꯤ꯫ ꯏꯇꯣꯝꯆꯥ, ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯂꯨꯕ ꯇꯥꯟꯐꯝꯅꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ? ꯈꯣꯏꯃꯨ ꯀꯌꯥꯅ ꯂꯩꯍꯤ ꯆꯨꯞꯊꯣꯛꯄꯤꯈ꯭ꯔꯕ, ꯂꯩꯅꯥꯅ ꯆꯣꯏꯖꯥꯏꯅꯔꯕꯤ ꯀꯅꯥꯅꯁꯨ ꯆꯤꯅꯤꯡꯗ꯭ꯔꯕ ꯀꯪꯂꯥ ꯂꯩꯔꯥꯡꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯖꯤꯕꯨ ꯊꯥꯗ ꯂꯩꯁꯥ ꯇꯝꯖꯔꯤꯕꯤ ꯀꯨꯝꯕꯤꯔꯩ ꯂꯩꯔꯥꯡꯅꯤ꯫ ꯐꯔꯦ, ꯈꯨꯗꯤꯡꯃꯛꯀꯤ ꯑꯈꯥꯛ ꯋꯥꯐꯝ ꯌꯥꯎꯗꯨꯅ ꯅꯪꯒꯤ ꯑꯔꯦꯞ ꯋꯥꯐꯝꯁꯤꯡ ꯍꯪꯍꯟꯒꯅꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯕꯒꯦ? ꯃꯈꯣꯏꯗ ꯉꯁꯤꯃꯛ ꯆꯠꯀꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯇꯣꯝꯆꯥ, ꯅꯨꯄꯤꯕꯨ ꯃꯍꯥꯛ ꯈꯛꯂꯥ? ꯏꯆꯥꯒꯤꯕꯨ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤ ꯑꯃ ꯍꯦꯛ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯆꯥꯎꯅ ꯍꯣꯡꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯁꯥꯅ ꯌꯥꯕ ꯌꯥꯗꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯨꯔꯕ ꯍꯥꯏꯕꯁꯤ ꯏꯃꯥꯗꯤ ꯏꯃꯧꯅꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯅꯃꯥꯟꯅꯕꯁꯨ ꯂꯥꯛꯂꯦ꯫ ꯏꯅꯦ ꯏꯇꯣꯝꯆꯥꯕꯨ ꯂꯩꯕꯅꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯆꯪꯉꯨ꯫ ꯏꯇꯣꯝꯆꯥ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ? ꯃꯔꯨꯞ, ꯑꯩꯕꯨ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯅꯪꯒꯤ ꯑꯔꯦꯞ ꯋꯥꯐꯝꯁꯤꯡ ꯈꯛꯇꯅ ꯂꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯞꯈꯤ ꯃꯈꯣꯜ ꯊꯣꯛꯅ ꯁꯤ ꯄꯤꯔꯝꯂꯒ ꯀꯞꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯏꯇꯣꯝꯆꯥ, ꯅꯐꯝꯗ ꯐꯣꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯑꯋꯥ ꯋꯥꯔꯤ ꯈꯔꯁꯤ ꯐꯣꯡꯂꯝꯗꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ꯫ ꯈꯟꯅ ꯏꯉꯝꯗꯅ ꯏꯖꯈꯤꯕ ꯆꯤꯊꯤꯅꯤ꯫ ꯋꯥꯔꯧꯕꯤꯗꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪꯗꯤ ꯄꯥꯕꯤꯌꯨ꯫ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯅꯪ ꯑꯩ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯗꯥꯛꯐꯝ ꯑꯃ, ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯄꯣꯛ ꯑꯃ ꯂꯩꯈꯥ ꯇꯥꯗꯨꯅ ꯃꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯅꯨꯡꯁꯤ ꯁꯩꯗꯤꯟꯃꯤꯟꯅꯔꯨꯕ ꯅꯍꯥꯛꯇꯅ ꯈꯪꯒꯗꯕꯅꯤ꯫ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯂꯪꯂꯥ ꯆꯥꯃꯅ ꯀꯤꯁꯤ ꯀꯤꯈ꯭ꯔꯕꯗ ꯀꯔꯝꯕ ꯆꯦꯛꯂꯥꯅ ꯃꯉꯨꯟ ꯐꯥꯔꯕ ꯎꯍꯩꯕꯨ ꯀꯜꯂꯛꯀꯅꯤ? ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯃꯍꯥꯛꯅ ꯑꯁꯪꯕ ꯎꯍꯩꯕꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯖꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯇꯅ ꯈꯪꯉꯝꯒꯅꯤ꯫ ꯅꯨꯄꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯆꯨ ꯑꯃꯅ ꯁꯪꯖꯟꯕꯤꯈꯤꯕꯅ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯧ ꯑꯣꯏꯌꯨ ꯇꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯕ ꯑꯩꯅ ꯃꯤꯅꯝ ꯖꯨꯝꯕꯥꯟ ꯇꯧꯔꯔꯣꯏ꯫ ꯂꯦꯞꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯁꯨ ꯅꯠꯇꯦ꯫ ꯁꯥꯡꯊꯔꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯊꯥꯖ꯫ ꯆꯤꯊꯤꯁꯤꯕꯨ ꯅꯈꯨꯠꯃꯛꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫